ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕꯤ ꯃꯉꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯀꯧꯕ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯟꯕꯗ ꯅꯠꯇꯅ ꯆꯣꯡꯂꯝꯁꯨ ꯌꯥꯝꯅ ꯆꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯐꯥꯎ ꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ "ꯍꯩ ꯅꯤꯡꯊꯧ, ꯇꯨꯝꯕ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯉꯦꯅꯦ ꯃꯇꯝꯁꯦ." ꯅꯤꯡꯊꯧꯗꯨ ꯀꯔꯤꯃꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯂꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯅꯤꯡꯊꯧ, ꯅꯤꯡꯊꯧ, ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ? ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯀꯗꯟꯖꯨꯕꯧ, ꯅꯃꯤꯠꯇꯣ ꯁꯤꯡꯉꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯌꯥꯗ ꯊꯋꯥ ꯁꯥꯗ꯭ꯔꯤꯕ ꯃꯆꯥꯅꯣ ꯃꯁꯤꯕꯣ? ꯀꯔꯥꯏꯗꯒꯤ ꯆꯪꯉꯛꯇꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯕꯣ?" ꯅꯤꯡꯊꯧꯗꯨ ꯃꯃꯥꯒꯤ ꯏꯁꯧꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯥ, ꯅꯆꯥꯁꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯀꯩꯗꯧꯒꯦ? ꯏꯁꯧꯗꯨ ꯇꯥꯅꯤꯡꯗꯦꯕ ꯑꯩ." ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ, ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯥꯏꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ꯫ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯪ ꯑꯃ ꯄꯣꯛꯂꯨꯗꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯈꯤꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ? "ꯏꯁ, ꯏꯀꯥꯏꯗꯧ ꯅꯠꯇꯦ ꯏꯃꯥ, ꯆꯥꯎꯊꯣꯛꯀꯗꯕ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯃꯌꯥꯝꯅ ꯁꯣꯟꯅꯕ ꯏꯃꯥꯕꯨ ꯇꯥꯈ꯭ꯔꯕꯣ?" "ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ, ꯏꯆꯥ ꯀꯇꯟ ꯃꯊꯣꯡ ꯆꯥꯗꯕ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯇꯣꯔꯤꯕ꯫ ꯅꯨꯡꯉꯥꯏꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯃꯤꯡ ꯐꯪꯉꯤ ꯅꯄꯥꯅ ꯅꯤꯡꯊꯧ ꯍꯥꯏꯅ ꯍꯦꯛꯇ ꯊꯣꯟꯖꯤꯜꯂꯝꯃꯤ꯫ ꯏꯆꯥꯗꯤꯅꯦ ꯅꯤꯡꯊꯧꯗ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯦ." "ꯑꯁ ꯌꯥꯔꯤꯕ ꯏꯃꯥ, ꯁꯤꯈ꯭ꯔꯕ ꯕꯕꯥꯗꯣ ꯄꯜꯂꯒ ꯀꯞꯄꯤꯗꯣ ꯐꯠꯇꯦꯕ꯫ ꯅꯠꯇꯦ, ꯏꯃꯥꯕꯨ ꯉꯥꯎꯔꯕ ꯍꯥꯏꯕ." "ꯏꯁ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ." ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯤꯡꯊꯧꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯇꯧ ꯅꯤꯡꯊꯧ, ꯇꯧ ꯅꯤꯡꯊꯧ ꯂꯩꯕ꯭ꯔꯣ?" ꯅꯤꯡꯊꯧꯅ "ꯑꯩ ꯀꯧꯕ ꯂꯥꯛꯑꯦꯍꯦ" ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤ꯫ "ꯍꯥꯎ ꯂꯩꯌꯦ, ꯊꯣꯛꯂꯛꯑꯒꯦ." ꯁꯨꯃꯥꯡꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯟꯅꯕ ꯄꯥꯊꯧ, ꯄꯣꯏꯔꯩꯇꯣꯟ, ꯃꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯕꯨ ꯀꯧꯔꯤ꯫ ꯄꯥꯊꯧꯅ "ꯑꯁ, ꯉꯔꯥꯡ ꯈꯔ ꯉꯟꯁ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯅꯪꯁꯤꯗꯤꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ." ꯅꯤꯡꯊꯧ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ "ꯀꯥꯏꯗꯩꯅꯣ, ꯑꯩꯗꯤ ꯃꯪ ꯑꯃ ꯃꯪꯉꯨꯗꯅ ꯍꯧꯒꯠꯄ ꯀꯥꯎꯗꯅ ꯊꯦꯡꯉꯤꯅꯤ." ꯄꯣꯏꯔꯩꯇꯣꯟꯅ "ꯅꯪꯒꯤ ꯃꯪꯗꯣ ꯇꯥꯅꯤꯡꯉꯤ, ꯍꯣꯔꯦꯟ ꯂꯤꯌꯨ. ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯦ ꯍꯥꯏꯕ." "ꯍꯣꯏ, ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ, ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯐꯥꯎ ꯁꯦꯡꯗ ꯐꯤꯔꯣꯟꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯏ꯫ "ꯆꯠꯇꯣꯔꯕ꯭ꯔꯥ ꯑꯃꯨꯛ? ꯍꯩ, ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯉꯥꯏꯈꯣ. ꯅꯪꯕꯨ ꯅꯆꯤꯟ ꯅꯌꯥꯗꯨꯕꯨ ꯁꯦꯡꯈ꯭ꯔꯕꯅꯦ? ꯑꯩꯕꯨ ꯎꯍꯧꯗꯦꯗ." "ꯆꯤꯟ ꯁꯦꯡꯒ ꯊꯦꯡꯈꯤꯅꯕꯅꯤ, ꯍꯣꯔꯦꯟ ꯆꯨ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯃꯥ." "ꯍꯩ, ꯇꯨꯀꯠꯆꯩꯀꯣ ꯌꯥꯝ. ꯅꯪꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯑꯁꯤꯕꯣ?" "ꯉꯥꯡꯉꯤꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ. ꯆꯣꯂꯦ, ꯉꯥꯡꯍꯧꯔꯤ ꯃꯥ ꯅꯊꯟꯇ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯑꯅꯤꯗꯨꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯅ "ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ?" ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯝꯂꯛꯏ꯫ "ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ? ꯍꯥ, ꯀꯩ ꯈꯜꯂꯤꯒꯦ ꯄꯥꯊꯧ?" ꯄꯥꯊꯧꯅ "ꯌꯥꯏꯅꯦ, ꯏꯇꯥꯎ ꯅꯤꯡꯊꯧ, ꯁꯤꯗꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯇꯥꯎ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯁꯦ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯄꯨꯈ꯭ꯔꯤꯗꯨꯗ? ꯏꯔꯨꯖꯔꯨꯁꯦ ꯍꯥꯏꯔꯣ?" ꯄꯣꯏꯔꯩꯇꯣꯟꯅ "ꯑꯁ ꯅꯠꯇꯦꯍꯦ, ꯑꯩꯅ ꯍꯥꯏꯗꯤ ꯊꯥꯖ ꯍꯣꯏꯗꯣ ꯑꯌꯨꯛ ꯐꯤ ꯁꯨꯕ ꯆꯠꯄꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯦꯃꯤ. ꯂꯥꯏꯖꯁꯨ ꯌꯥꯎꯕꯅꯤ." ꯅꯤꯡꯊꯧ ꯋꯥꯍꯩꯗꯨꯗ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯑꯁꯦꯡꯕ꯭ꯔꯣ ꯅꯣꯏꯅ ꯍꯥꯏꯁꯦ? ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗ? ꯂꯧ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯟꯅ ꯒꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯆꯠꯈꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ "ꯌꯦꯡꯉꯣꯕꯁꯦ, ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕ, ꯃꯁꯛꯁꯤꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ." ꯄꯥꯊꯧꯅ "ꯌꯥꯔꯦꯀꯣ, ꯅꯪꯕꯨ ꯃꯅꯝ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣ? ꯉꯥ ꯐꯥꯎꯕ ꯅꯪꯒꯤ ꯃꯅꯝꯗꯣ ꯅꯝꯕꯗ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯁꯤꯔꯒ ꯇꯧꯈꯠꯂꯛꯏꯗꯨꯅꯤ." "ꯑꯥꯏ, ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯄꯥꯊꯧ? ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯦ ꯀꯩ ꯐꯥꯎꯋꯦ? ꯌꯥꯔꯦ, ꯅꯪꯁꯨ ꯑꯩꯁꯨ ꯅꯤꯡꯊꯧꯁꯨ ꯑꯝꯍꯥꯅꯤ, ꯃꯅꯝ ꯅꯝꯊꯤꯕ ꯆꯞ ꯃꯥꯟꯅꯩ, ꯋꯥ ꯂꯣꯏꯔꯦ, ꯑꯗꯨꯅ ꯏꯀꯥꯏꯕꯤꯗꯦ." "ꯂꯥꯎ ꯌꯥꯔꯦ, ꯑꯃꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯅꯤꯡꯊꯧꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯤꯡꯊꯧꯗꯤ ꯒꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯌꯧꯔꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯄꯥꯝꯖꯕꯤ ꯂꯥꯏꯖꯗꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯐꯤ ꯁꯨꯔꯤꯗꯨ ꯎꯔꯛꯏ꯫
ꯅꯤꯡꯊꯧꯗꯨ ꯐꯠ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯁ ꯐꯖꯩꯍꯦ ꯑꯩꯒꯤ ꯂꯥꯏꯖꯁꯦ ꯑꯦ ꯑꯩꯁꯨ ꯐꯖꯩ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯨꯔꯥꯟꯕꯗꯧꯅ ꯆꯦꯞꯊ ꯂꯥꯏꯖꯗ ꯌꯦꯡꯂꯤ ꯇꯨꯡꯗꯒꯤ ꯄꯥꯊꯧꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯅꯤꯡꯊꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ ꯑꯌꯣ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯅꯤꯡꯊꯧꯅ ꯅꯣꯏ ꯕꯥꯖꯤ ꯇꯧꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯔꯣ ꯑꯌꯣ ꯑꯁ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯃꯤꯠꯇꯨꯅꯁꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯏ ꯂꯥꯏꯖꯍꯣꯏꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯅꯥꯕꯒꯤ ꯃꯃꯥꯏ ꯁꯨꯒꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯀꯥꯏꯅ ꯃꯥꯁꯨ ꯅꯣꯛꯏ ꯃꯀꯣꯛꯇꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯍꯣꯠꯂꯤ ꯑꯁꯣꯝꯗꯅ ꯂꯥꯏꯖ ꯅꯣꯛꯅ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯤ ꯑꯁꯤ ꯄꯛꯇꯕꯁꯤꯅ ꯀꯩꯗꯧ ꯂꯥꯛꯏꯖꯥꯠꯅꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯊꯥꯖꯅ ꯅꯪ ꯂꯨꯝꯕ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤꯌꯦ ꯂꯥꯏꯖ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯇꯝꯐꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯀꯨꯏꯔꯦꯍꯦ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏꯁꯦ ꯂꯥꯏꯖꯅ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯌꯥꯕꯤꯗꯣꯏꯅꯣ ꯉꯥꯎꯁꯤꯟꯅꯕ ꯆꯣꯡꯂꯝ ꯆꯥꯗꯕ ꯅꯨꯄꯥꯁꯤꯗ ꯑꯩꯗꯤꯕ ꯌꯥꯝ ꯍꯩꯅꯗꯦ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯅꯨꯄꯥꯁꯦ ꯊꯥꯖꯅ ꯑꯗꯨꯅꯦ ꯃꯁꯛꯁꯦ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯅꯣꯛꯏ ꯅꯤꯡꯊꯧ ꯏꯀꯥꯏꯅ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯏꯀꯥꯏꯍꯦ ꯄꯥꯊꯧꯅ ꯅꯪ ꯍꯧꯖꯤꯛꯀꯤ ꯈꯨꯇꯨꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯤ ꯁꯨꯛꯅ ꯆꯨꯕ꯭ꯔ ꯅꯕꯥꯅꯤ ꯃꯤ ꯇꯧꯔꯦ ꯈꯪꯉꯗꯤ ꯆꯤꯡꯈꯠꯄ ꯀꯩꯗꯧꯒꯦꯕ ꯆꯣꯞꯄꯤꯕꯁꯦ ꯄꯥꯊꯧ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯌꯣ ꯅꯥꯏꯅꯦ ꯃꯤ ꯃꯥꯏꯗꯒꯤ ꯍꯦꯛꯇ ꯊꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯣꯏꯔꯩꯇꯣꯟꯅ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯅꯤꯡꯊꯧ ꯃꯃꯤꯠ ꯄꯩꯔ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯅꯤꯡꯊꯧ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ ꯊꯥꯖꯅ ꯂꯥꯏꯖ ꯇꯨꯞ ꯅꯤꯡꯊꯧꯁꯦ ꯁꯤꯗ ꯂꯥꯛꯄ ꯃꯥꯜꯂꯤ ꯂꯥꯏꯖ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯃꯣꯏꯍꯦ ꯄꯥꯊꯧ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟꯗꯨ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ ꯅꯤꯡꯊꯧ ꯑꯁꯨꯝ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃꯨꯛ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯥꯏꯖꯍꯣꯏꯒꯤ ꯃꯃꯛꯇꯗ ꯎꯞꯁꯤꯟꯗꯨꯅ ꯅꯥꯟꯊꯨꯔꯒ ꯇꯨꯁꯤꯜꯂꯤ ꯍꯣꯏꯃ ꯁꯤꯔꯦ ꯑꯌꯣ ꯂꯥꯏꯖꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯁꯨ ꯅꯣꯛꯏ ꯅꯤꯡꯊꯧ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏꯕ ꯅꯪꯂꯦ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯍꯣꯏꯗ ꯌꯦꯡꯉꯤ ꯁꯣꯏꯕꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯄꯨꯔꯥ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯑꯗꯨ ꯈꯣꯏꯗꯥꯅ ꯅꯣꯛꯆꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯕ ꯐꯈ꯭ꯔꯦ ꯍꯧꯒꯠꯅꯤ ꯈꯪꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯆꯤꯡꯈꯠꯅꯕ ꯇꯧꯔꯤ ꯄꯣꯏꯔꯩꯇꯣꯟꯅ ꯅꯤꯡꯊꯧ ꯑꯁ ꯍꯧꯒꯠꯂꯣꯍꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯥꯏꯖꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯑꯗꯨꯛ ꯁꯥꯎꯅ ꯌꯦꯡꯉꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯆꯥꯗꯣꯏꯒꯤ ꯌꯦꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯕꯁꯦ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯥꯏꯖ ꯃꯤꯅ ꯇꯧꯔꯦ ꯈꯪꯉꯗꯤ ꯆꯤꯡꯈꯠꯇꯦ ꯅꯣꯏꯁꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ ꯑꯩꯁꯨ ꯁꯥꯎꯔꯤꯕꯅꯤꯀꯣ ꯄꯥꯊꯧꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯎꯏ ꯍꯥꯏꯕ ꯏꯃꯥꯡꯗ ꯃꯤ ꯇꯧꯔꯦ ꯈꯪꯉꯗꯤ ꯆꯤꯡꯈꯠꯄꯁꯦ ꯍꯧꯅꯩ ꯍꯥꯏꯕ ꯅꯣꯏꯁꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩ ꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯄꯣꯡꯉꯤꯔꯣ ꯅꯣꯏ ꯑꯍꯨꯝꯁꯦ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯅꯦ ꯆꯨꯝꯃꯤ ꯁꯛ ꯐꯖꯩꯌꯦꯅ ꯄꯣꯡꯕꯁꯦ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕꯅꯤꯀꯣ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯄꯣꯏꯔꯩꯇꯣꯟ ꯑꯩꯈꯣꯏ ꯈꯛꯇꯔꯣ ꯅꯤꯡꯊꯧꯅ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯇꯨꯕꯗꯤ ꯁꯤꯡꯈꯠꯈꯤꯕ꯭ꯔꯕ ꯅꯣꯏꯁꯨ ꯅꯌꯥ ꯀꯥꯔꯒ ꯅꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩꯇꯣꯟꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯤꯡꯈꯠꯈꯤꯗꯦꯀꯣ ꯑꯣꯏꯗꯦꯍꯦ ꯃꯇꯨꯡ ꯆꯤꯡꯈꯠꯂꯨꯅꯨ ꯅꯣꯏꯁꯨ ꯇꯝꯐꯥꯅ ꯉꯥꯏꯈꯣ ꯄꯥꯊꯧ ꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯄꯣꯡꯈꯤꯒꯦꯕ ꯍꯥꯏꯕ ꯌꯥꯏꯌꯦꯅꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯤ ꯐꯠꯇꯦꯀꯣ ꯄꯥꯊꯧꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯄꯣꯡꯕꯨ ꯄꯣꯡꯗ꯭ꯔꯣ ꯅꯣꯏ ꯑꯍꯨꯝꯕꯣ ꯇꯝꯐꯥꯅ ꯀꯔꯝ ꯀꯥꯟꯗ ꯄꯣꯡꯉꯤꯕ ꯑꯩꯈꯣꯏꯅ ꯄꯥꯊꯧꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯈꯔꯣꯏ ꯃꯥꯟꯕꯤꯁꯤꯗꯤ ꯂꯥꯏꯖꯗ ꯍꯥꯏꯖꯕꯅꯤ ꯇꯝꯐꯥꯅ ꯀꯔꯤ ꯑꯩꯕꯨ ꯈꯔꯣꯏ ꯃꯥꯟꯕꯤ ꯀꯥꯏꯅ ꯄꯥꯊꯧꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯃꯤꯒ ꯅꯣꯛꯅꯔꯤꯕ ꯍꯥꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ
ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯄꯥꯊꯧꯅ ꯐꯖꯕꯅꯤꯗ ꯑꯩꯕꯨꯗꯤ ꯃꯤ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯅꯨꯄꯤꯅ ꯉꯥꯎꯅꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯅꯣꯏꯕꯨꯗꯤ ꯃꯁꯛ ꯐꯖꯕ ꯃꯤ ꯈꯟꯕꯁꯨ ꯍꯩꯇꯕꯅꯤꯅ ꯑꯗꯨꯛ ꯌꯥꯖꯗꯕꯒꯤ ꯋꯥꯇꯅꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯁꯨꯕ ꯂꯣꯏꯔꯕ ꯐꯤꯔꯣꯟꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯣꯛꯂꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯆꯤꯟꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯣꯏꯁꯨ ꯑꯃꯨꯛ ꯂꯦꯞꯄꯤ ꯂꯥꯏꯖꯅ ꯂꯣꯏꯔꯕ ꯅꯕꯥꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯒꯝ ꯆꯠꯄ ꯍꯧꯏ ꯅꯤꯡꯊꯧꯅ ꯂꯥꯏꯖ ꯑꯝꯇ ꯉꯥꯏꯈꯣ ꯂꯥꯏꯖ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯔꯝꯃꯨꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯨꯅꯤ ꯇꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯅꯨꯄꯥꯅꯣ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯗꯨꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯨꯗ ꯃꯤ ꯐꯨꯅꯔꯝꯃꯦꯒ ꯑꯗꯨꯗ ꯍꯨꯔꯥꯟꯂꯝꯃꯦꯒ ꯁꯤꯗꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯣꯏꯅꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯉꯣꯟꯗ ꯌꯦꯠꯄꯗꯣ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯔꯣ ꯇꯥ ꯅꯤꯡꯊꯧ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯨ ꯁꯛꯁꯤꯒ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯄ꯭ꯔ ꯃꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ ꯄꯥꯊꯧꯅ ꯃꯥꯏ ꯋꯥꯍꯩꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯁꯛ ꯐꯖꯩ ꯀꯩꯅ ꯄꯣꯡꯉꯤ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯥꯅ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯅꯦ ꯅꯤꯡꯊꯧ ꯃꯋꯥ ꯂꯧꯔꯨꯅꯨ ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯄꯥꯊꯧ ꯃꯥꯅꯤ ꯅꯤꯡꯊꯧ ꯅꯪꯁꯦ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥ ꯑꯗꯣ ꯑꯆꯨꯝꯕꯁꯨ ꯈꯔ ꯌꯥꯎꯏꯗ ꯂꯥꯏꯖꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯗꯣ ꯅꯤꯡꯊꯧꯅ ꯌꯥꯔꯦꯗꯣ ꯌꯥꯗ꯭ꯔꯤ ꯐꯥꯎ ꯑꯩꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯇꯥꯟꯅꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯍꯥꯟꯅ ꯌꯦꯡꯉꯣꯏ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧꯔꯤꯗꯅ ꯅꯨꯄꯤ ꯃꯥꯅ ꯐꯥꯎꯔꯤꯅ ꯀꯌꯥꯝ ꯐꯥꯎꯗꯣꯔꯤꯒꯦ ꯀꯥꯟꯗꯦ ꯂꯧ ꯆꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯨꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯆꯨ ꯌꯥꯝꯅ ꯊꯥꯕ ꯂꯩꯀꯥꯏꯒꯤ ꯋꯥꯡꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯂꯦꯞꯃꯨꯛ ꯋꯥꯡꯉꯤ ꯆꯨꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯊꯥꯕ ꯆꯨꯒꯤ ꯏꯪꯈꯣꯜꯅꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯥꯛꯊ ꯃꯤꯒꯤ ꯌꯦꯅꯈꯥꯗꯨꯗ ꯏꯆꯥꯎ ꯆꯥꯎꯈꯩ ꯂꯣꯟꯅ ꯆꯪꯉꯛꯏ ꯅꯤꯡꯊꯧꯅ ꯄꯥꯊꯧ ꯃꯪꯒꯣꯜꯗꯨꯗ ꯏꯄꯜ ꯋꯥꯡꯊꯣꯏꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯊꯧꯗꯨ ꯗꯥꯔꯤꯗꯒꯤ ꯃꯉꯛꯇꯨ ꯂꯤꯠꯈꯠꯂꯒ ꯐꯛꯂꯥꯡꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯋꯥꯡꯊꯣꯏꯗꯨ ꯈ꯭ꯔꯣ ꯅꯥꯈꯣꯛꯄ ꯃꯈꯩ ꯃꯪꯒꯣꯜꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯂꯤ ꯄꯥꯊꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯄꯜ ꯋꯥꯡꯊꯣꯏꯗꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯇꯨꯝꯃꯤ ꯃꯪꯒꯣꯜꯗ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯗꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯂꯥꯛꯎ ꯑꯍꯨꯝꯗꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯨ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯅꯤꯡꯊꯧꯅ ꯍꯥꯎꯔꯅꯤꯍꯦ ꯉꯁꯤꯗꯤ ꯆꯨꯅꯦꯅ ꯋꯥꯗꯧꯅ ꯋꯥꯡꯉꯤ ꯆꯥꯎꯁꯨ ꯆꯥꯎꯏ ꯄꯥꯊꯧꯅ ꯑꯁꯤꯁꯦ ꯈꯔ ꯆꯥꯎꯕꯁꯦ ꯑꯁꯤ ꯑꯩ ꯊꯨꯗꯦꯛꯀꯦ ꯏꯄꯜ ꯆꯥꯎꯕꯗ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯕꯥꯅꯤ ꯅꯤꯡꯊꯧꯅ ꯄꯣꯏꯔꯩꯇꯣꯟ ꯅꯪ ꯑꯣꯏꯅ ꯌꯦꯡꯉꯨ ꯑꯩꯁꯨ ꯆꯨ ꯊꯨꯗꯦꯛꯄꯁꯦ ꯌꯥꯎꯒꯦꯕ ꯀꯨꯏꯅꯗꯅꯕ ꯍꯣꯏ ꯈꯔ ꯐꯖꯕ ꯈꯜꯂꯒ ꯊꯨꯗꯦꯛꯑꯣ ꯆꯨꯗꯣ ꯑꯩ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯗꯨ ꯆꯨ ꯃꯅꯥꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯂꯒ ꯃꯪꯒꯣꯜꯗ ꯇꯨꯝꯂꯤꯕ ꯋꯥꯡꯊꯣꯏꯗꯨ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯅꯤꯡꯊꯧꯅ ꯃꯁꯤ ꯌꯥꯝ ꯀꯜꯂꯦꯅꯦ ꯁꯤꯗꯤ ꯄꯥꯊꯧꯅ ꯑꯗꯨꯅꯦ ꯌꯥꯝ ꯀꯜꯂꯦ ꯇꯦꯍꯦ ꯑꯩꯒꯤꯁꯤꯗꯤ ꯍꯧꯔꯅꯤ ꯑꯁꯤꯗꯤ ꯍꯥ ꯅꯤꯡꯊꯧ ꯁꯥꯎꯅ ꯄꯥꯊꯧꯒꯤ ꯂꯨꯈꯝꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯐꯣꯡꯅ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯨꯔꯥꯟꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯐꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯄꯥꯊꯧ ꯂꯨꯈꯝꯗꯨ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯤꯀꯠꯇꯅ ꯂꯥꯎꯔꯝꯃꯒ ꯆꯦꯟꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯣ ꯅꯪ ꯅꯤꯡꯊꯧꯅ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯣꯃꯤ ꯄꯥꯊꯧ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯆꯨꯗꯨ ꯑꯍꯨꯝ ꯊꯨꯗꯦꯛꯂꯝꯃꯤ ꯄꯥꯊꯧꯗꯨ ꯆꯨ ꯑꯃ ꯊꯨꯗꯦꯛꯄ ꯉꯝꯗ ꯂꯩ ꯅꯪꯗꯗꯤ ꯊꯨꯗꯦꯛꯇꯅꯗꯤ ꯇꯣꯛꯑꯣꯏꯍꯦ ꯀꯝꯗꯧꯏ ꯀꯟ ꯈꯣꯕ ꯅꯪ ꯆꯨ ꯊꯨꯗꯦꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯍꯧꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟꯒ ꯅꯤꯡꯊꯧꯒꯗꯨ ꯄꯥꯊꯧꯗ ꯌꯦꯡꯂꯛꯏ ꯄꯥꯊꯧꯗ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯆꯤꯟꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯇꯥꯈꯤꯅꯤꯌꯦ ꯑꯁꯣꯝꯗꯅ ꯋꯥꯡꯊꯣꯏ ꯃꯃꯤꯠ ꯈꯪꯁꯤꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯣꯝꯗ ꯅꯠꯇ꯭ꯔꯅꯦ ꯆꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯖꯥꯠꯂꯥ ꯑꯌꯨꯛꯁꯤꯗꯕꯣ ꯋꯥꯡꯊꯣꯏ ꯃꯃꯤꯠꯇꯨ ꯑꯁꯨꯝ ꯆꯨꯗꯨꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯑꯍꯣꯡꯕꯗꯤ ꯎꯗꯦꯗ ꯑꯩꯕꯣ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯅ ꯐꯗꯣꯔꯤꯕ꯭ꯔꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯆꯨ ꯃꯅꯨꯡꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯔꯛꯏ
ꯅꯤꯡꯊꯧ ꯏꯄꯥ ꯆꯥꯎꯕꯁꯦ ꯍꯧꯒꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯔꯦꯅꯦ ꯏꯄꯥ ꯆꯥꯎꯕꯗꯤ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯋꯥꯡꯊꯣꯏꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯎꯔꯛꯂꯦ ꯆꯨ ꯃꯔꯛꯇꯨꯗ ꯃꯤ ꯂꯩꯕꯗꯨ ꯋꯥꯡꯊꯣꯏ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯍꯩꯌꯥꯏꯃꯩ ꯃꯆꯥ ꯀꯅꯥꯅꯣꯅꯦꯍꯦ ꯑꯗꯨꯗꯩꯗꯨꯗ ꯂꯩꯔꯤꯗꯨꯕꯣ ꯍꯦ ꯆꯨꯡꯂꯝꯆꯥꯗ ꯁꯥꯔꯗꯅ ꯂꯩꯔꯝꯃꯣꯕ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯨ ꯃꯔꯛꯇꯨꯗ ꯆꯪꯂꯛꯏ ꯑꯍꯨꯝꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯄꯨꯟꯅ ꯃꯥꯌꯣꯛꯅꯅ ꯊꯦꯡꯅꯈ꯭ꯔꯦ ꯋꯥꯡꯊꯣꯏꯅ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨꯅꯦ ꯅꯣꯏ ꯑꯍꯨꯝꯗꯨ ꯆꯦꯟꯗꯣꯏꯒꯤ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯄꯥꯊꯧꯅ ꯏꯄꯜ ꯆꯨꯁꯦ ꯁꯨꯝ ꯆꯥꯒꯦꯅ ꯍꯨꯔꯥꯜꯂꯝꯕ ꯅꯠꯇꯦ ꯊꯨꯗꯦꯛꯑꯝꯕ ꯋꯥꯡꯊꯣꯏꯅ ꯌꯦꯡꯉꯨꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯅꯍꯥꯟꯁꯨ ꯅꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯊꯟꯇ ꯂꯩ ꯍꯥꯏꯗꯅ ꯅꯣꯏꯒꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯅꯤꯡꯊꯧꯅ ꯍꯦꯔꯩꯄ ꯆꯨ ꯑꯃꯅꯤ ꯈꯛꯇ ꯍꯨꯔꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯂꯥꯜꯂꯒꯦ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯤꯡꯊꯧ ꯍꯥꯏꯕ ꯀꯇꯟ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯗ꯭ꯔꯕ ꯑꯗꯨꯒꯁꯨ ꯃꯄꯨ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ ꯅꯣꯏꯅ ꯑꯣꯏꯅ ꯆꯥꯎꯔꯦꯅꯦ ꯀꯌꯥꯝ ꯂꯥꯜꯂꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯍꯩ ꯅꯣꯏ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯣ ꯑꯗꯨꯒ ꯐꯥꯍꯜꯂꯨꯔꯣ ꯄꯥꯊꯧꯗꯨ ꯄꯣꯏꯔꯩꯇꯣꯟꯗ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧꯅ ꯏꯄꯜ ꯍꯦꯛ ꯂꯥꯎꯔꯕ ꯅꯪ ꯑꯗꯨꯝ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯈꯔ ꯍꯣꯟꯖꯔꯤꯕ ꯁꯣꯔꯗꯣ ꯄꯠ ꯂꯥꯎꯅ ꯊꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨꯅ ꯏꯌꯥ ꯑꯩꯕꯨ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯖꯁꯥꯔꯤꯌꯦ ꯌꯦꯡꯉꯣꯕ ꯅꯣꯏ ꯌꯦꯡꯉꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ ꯍꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯄꯥꯊꯧꯅ ꯑꯁ ꯅꯤꯡꯊꯧ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯛꯑꯣ ꯆꯦꯜꯍꯧꯔꯁꯤ ꯆꯨꯒ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯊꯋꯥꯏ ꯍꯥꯟꯅ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯂꯥꯎꯒꯅꯨ ꯏꯄꯜ ꯂꯥꯎꯒꯅꯨ ꯍꯥꯏꯕꯅꯦ ꯁꯨꯝ ꯂꯥꯎꯏ ꯑꯗꯨꯏꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯃꯆꯤꯟ ꯃꯌꯥꯁꯨ ꯁꯦꯡꯗ꯭ꯔꯤꯕ ꯃꯥꯒꯤ ꯅꯝꯊꯤꯕ ꯁꯣꯔ ꯑꯗꯨ ꯃꯃꯥꯏꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯩ ꯊꯥꯗꯣꯛꯎꯅꯦ ꯍꯩ ꯀꯣꯛꯁꯦ ꯄꯥꯏꯅꯨꯅꯦ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯑꯗꯨꯝ ꯅꯝꯊꯤꯈ꯭ꯔꯦꯗ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯗꯨ ꯃꯈꯥꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯈꯪꯕ꯭ꯔꯥ ꯏꯄꯜ ꯅꯪ ꯅꯆꯤꯟꯗ ꯂꯦꯞꯇꯕꯤ ꯀꯣꯏꯂꯥꯎ ꯂꯥꯎꯈꯣꯕ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯄꯥꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯩ ꯄꯥꯊꯧꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯏꯄꯜꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯔꯖꯥꯠꯂꯣ ꯁꯤꯕꯣ ꯅꯤꯡꯊꯧꯗꯨ ꯊꯋꯥꯏ ꯏꯁꯥꯗ ꯈꯨꯝꯂꯛꯏ ꯁꯤꯔꯣꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯖꯔꯤ ꯑꯣꯏꯔꯝꯅꯤ ꯄꯣꯏꯔꯩꯇꯣꯟꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯤꯗꯤ ꯄꯥꯊꯧ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯄꯜ ꯋꯥꯡꯊꯣꯏꯗꯨꯕꯣ ꯄꯥꯊꯧꯗꯨ ꯅꯣꯟꯊꯔꯒ ꯋꯥꯡꯊꯣꯏꯒꯤ ꯊꯕꯥꯛꯇꯨꯗ ꯃꯅꯥꯀꯣꯡꯗꯨ ꯊꯝꯗꯨꯅ ꯇꯥꯏ ꯃꯤꯍꯨꯜ ꯍꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ ꯗꯪ ꯂꯥꯎꯅ ꯄꯥꯊꯧꯅ ꯁꯤꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯍꯨꯜ ꯂꯩꯌꯦ ꯄꯣꯏꯔꯩꯇꯣꯟꯅ ꯑꯣ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯝꯕꯅ ꯐꯠꯇ꯭ꯔꯣ ꯅꯤꯡꯊꯧꯅ ꯃꯤꯍꯨꯜ ꯂꯩꯔꯤꯁꯤꯕꯨ ꯃꯔꯥꯏ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯅꯅꯦ ꯄꯨꯟꯅ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯑꯄꯪ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯆꯠꯇꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯆꯨꯁꯤꯡꯗꯨ ꯆꯥꯔꯤ ꯄꯥꯊꯧꯅ ꯏꯄꯜ ꯋꯥꯡꯊꯣꯏꯗꯨꯕꯨ ꯍꯤꯡꯉꯦꯅ ꯊꯅꯝꯃꯒ ꯑꯃꯨꯛ ꯇꯤꯡ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯅꯤꯡꯊꯧꯅ ꯑꯣ ꯌꯥꯝ ꯄꯥꯈꯠꯈ꯭ꯔꯦ ꯆꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯌꯦꯡꯉꯨꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯄꯥꯛꯇꯨꯅ ꯊꯣꯛ ꯀꯥꯎꯏ ꯄꯥꯊꯧꯗꯨ ꯈꯔ ꯄꯤꯛꯄꯅꯤ ꯊꯔꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯣꯜꯂꯒ ꯇꯥꯏ ꯄꯣꯏꯔꯩꯇꯣꯟꯗꯤ ꯋꯥꯟꯊꯀꯩ ꯃꯈꯨꯠꯀ ꯊꯤꯜꯂꯒ ꯇꯤꯈꯠꯇꯅ ꯅꯣꯛꯂꯛꯏ ꯄꯥꯊꯧꯗꯨ ꯃꯃꯥꯏ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯌꯣꯏꯃ ꯁꯤꯔꯦ ꯑꯩ ꯅꯤꯡꯊꯧꯅ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯊꯧꯅ ꯑꯩꯁꯦ ꯈꯔ ꯄꯤꯛꯑꯦꯅ ꯅꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯇꯝꯅ ꯆꯨ ꯃꯀꯛ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯂꯛꯏ ꯅꯤꯡꯊꯧꯗꯨ ꯅꯥꯔꯗꯨꯅ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏ ꯑꯌꯣꯃ ꯄꯣꯏꯔꯩꯇꯣꯟꯅ ꯉꯥꯏꯈꯣꯁꯦ ꯅꯕꯥꯅꯤꯒꯤ ꯑꯗꯨ ꯇꯧꯀꯣ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯩ ꯋꯥꯅꯣ ꯄꯣꯏꯔꯩꯇꯣꯟꯅ ꯑꯩꯈꯣꯏ ꯈꯨꯟꯒ ꯊꯪꯅꯕ ꯃꯤ ꯆꯪꯅꯗꯕ ꯈꯨꯟꯗꯣ ꯈꯪꯉꯤꯗꯅ ꯅꯤꯡꯊꯧꯅ ꯇꯝꯅ ꯂꯩꯀꯥꯏꯔꯣ ꯄꯣꯏꯔꯩꯇꯣꯟꯅ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯂꯤꯕꯩ ꯋꯥꯔꯤꯅꯤ ꯇꯝꯅ ꯂꯩꯀꯥꯏꯁꯦ ꯑꯁꯤꯗ ꯄꯨꯊꯣꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯤ ꯂꯩꯕ ꯉꯝꯅꯗꯗꯨꯅ
lôi hong tung na kray lap na lay ram pa thau do wari du daning bana prap prap sang silai aduga hairi makhali ro adi ke doraba poirai to na aduga amai ba phawba ma su lay ram hai mana thadok bu ne soi ekhoi bu pona ade ekhoi na ning ba thungi apa ma po chak phang ge hairadi tamna lai kai de chalaga amai ba du gi yom da mahi mayai kan ba khudop ama lai adu lawraga pairaba as ning ba loi thungi haibo ning thawa khalama lai aduna phat hairi ha asing bra haise asing bune haise ado kanam da chang mangam de hai ngasi phawba khudop ta phang na ba chang khiba mi ama da hing na tholak de hai but ching du na hatu yesu pupun hairi but olaga mafam du da punchi gi lai khidoi na hai ning thong to min lai khre wakhala makhala du na lai pa thongna numit ama hekta da chang ba ya bra haise poirai to na yadi nongmai jing numit khak da chang ga da ba adu so numidang taraga ayuk nong thin da yadi oh ning thongna noi bu thazabra kibra poirai ton ga pa thau ga punna hairi kide thazade adoi ri ngasi nongmai jing ni ekhoi hum changurase poirai to na yaine khudop to phangadi nang sulai ja phangi ai shu tha ja phangi pa thongna as ai de tali ko poirai to na nang yauje dragana nupi phangje tredana asom dani wangthoi du gyan lai mana tu bagi nan thek pada chu mari manga su teklamle madu u bada makok pairaga makha da phamtha duna machin da soli mangli dana ide adu matam changna wana thaki ba chuni da ko he wangthoi kana no masak khang da basara dana 𝗬𝗵𝗂𝗶 machano yahum aina lim tharoi hashini asi hairaga magi piklingai da kitinaba amai ba phawba konjogi manak da chatki asom da so numidang wairam yaura phaw machanupa halakta baduda tombi thongal da thokdune yengi kara yauna chakraba ngang no ne asok ma thongcha da ba macha si bo numit tare yom da hanji ne se khangde ba si khunchi da thokli ba ki ba se masa si da pakhat ba amatta lai da ba si bo ai bu kamai na ngang ne ngai hak tombi du lai ram laga imong da changlei asom dani numita khrabadi changba kinaba tamna laikai haina khangnariba mi da da ba khulla du da ningthau amadi poirai ton pathau moi ahom da lai ningthau na ai de sigi mafam se songki he ki debo but laikai na soi adoi di thazade pathau na thazari nang de but mayam thoklaga ahing du sani haibani asigi tamna laikai ase poirai ton na hai gum da hello rashida ningthau ki bu ki shile ai ningthau na chalo da nupa ni kai narin chupan da si zakroi bunga poirai to na adoi na te ai shu nupa ni kai ki de na som hai be wani pa thau na ai di but ka thing na ra de ne ke kula pi sana mi na doi ni thabal ga chong kai mi na doi ni ningthau na hai yari sak yore tumin tum lai ko pa thau poirai ton moi ani do tumin lai aduga sangari kuina yadana leiriba aduda sangsenduna lumduna lei pathawna tapna hairi as kharangana la amadi phadoni pum mimi butka thogla adi ningthawna pathaw tumin leiyome ngasi ko thoklongna kawra tinang pathaw tumin leikre moi ahom do manga khak thingkala ka yengi ningthawna aina haidro oiroi paroi do bwa ngak tane na kai de but no ba asi hairaga phuk awgatuna gam chatki poirai tona ko inuma da ushiba pathawna maise puchanga jala poirai to khangdi yeisho ningthau du gam laklaga chap yung na lep to na lei aduga koi badu mun na yengi aduga koi law ri bulai bro oh bulai bro lei redem da thoklo oh sakhang na se pathawga poirai ton ga do mamit mana law thoklaga lei tanja aduda babani ki tungda miyoi ama chatkhibagi sahum phanglei ani dudi amukka hena pakhatkre mamit ani do haiphet yengnei aduga tungdo anthoraklaga yenglei adugo kanamata di leiramdre aduna ani du sor sang nu hondoi aduga anthorakpadadi ningthau du leiramdre poirai tona ningthau de pathau kapli tawrei poirai ningthau du bunna cheng khra jalo aina de haijabani chatkumsi na
ꯅꯕꯥꯅꯤꯅ ꯑꯩꯕꯨ ꯅꯝꯗꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯄꯣꯏꯔꯩꯇꯣꯟꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦ, ꯌꯥꯝ ꯇꯥꯟ ꯆꯥꯗꯅ ꯀꯤꯔꯛꯏꯕ꯫ ꯑꯦ, ꯅꯤꯡꯊꯧꯗꯣ ꯕꯨꯠꯅ ꯆꯦꯟꯕ ꯑꯣꯏꯔꯝꯃꯣꯏ, ꯃꯄꯥꯟ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯛꯑꯣ ꯊꯤꯔꯨꯁꯦ꯫ ꯑꯩ ꯉꯝꯃꯣꯏ, ꯅꯊꯟ ꯆꯠꯂꯣ꯫ ꯅꯪ ꯕꯨꯠꯇ ꯐꯥꯍꯟꯖꯅꯤ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯄꯥꯊꯧꯗꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯂꯥꯛꯏ, ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ꯫ ꯏꯃꯝꯃꯝꯃꯗꯅ ꯑꯌꯨꯛꯇꯒꯤ ꯌꯨꯝꯁꯨ ꯆꯪꯗꯦ, ꯍꯧꯖꯤꯛꯁꯨ ꯆꯪꯗꯅ ꯁꯤꯕ ꯇꯥꯔꯕꯣ ꯑꯩꯕꯣ? ꯄꯣꯏꯔꯩꯇꯣꯟꯅ, ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇ ꯂꯩꯌꯣꯃꯤ ꯄꯥꯊꯧ꯫ ꯏꯃꯥ, ꯀꯩꯅꯣ ꯑꯗꯩꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯄꯣꯏꯔꯩꯇꯣꯟ? ꯀꯩ ꯑꯣꯏꯅꯣ, ꯅꯤꯡꯊꯧꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯥꯁꯨ ꯌꯦꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯊꯧ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ, ꯀꯞꯂꯤ ꯇꯧꯔꯛꯏ꯫ ꯎꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ, ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯥꯞꯇꯛꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯣꯏꯔꯩ, ꯁꯤꯗꯤ ꯃꯤ ꯃꯥꯟꯗꯦꯕꯣ, ꯕꯨꯠꯅꯤꯃꯤ ꯅꯪꯕꯣ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯄꯣꯏꯔꯩꯇꯣꯟꯗꯨ ꯀꯝꯂꯥꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩ, ꯄꯥꯊꯧꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯀꯤꯗꯦꯍꯦ ꯑꯩꯗꯤ, ꯕꯨꯠ ꯑꯣꯏꯔꯝꯃꯣꯏ, ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏꯗꯤ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯅꯤꯡꯊꯧꯗꯨꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯑꯅꯤꯗꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯃꯨꯕ ꯃꯤ ꯃꯥꯟꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯊꯧꯅ, ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯉꯁꯤ꯫ ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯠ ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯗꯤ ꯅꯨꯄꯥ ꯊꯣꯛꯑꯦ, ꯅꯀ꯭ꯂꯥꯞ ꯊꯛꯇꯪ ꯅꯤꯛꯏꯗꯣ ꯉꯁꯥꯏꯗꯒꯤꯅꯤ, ꯑꯩꯁꯨ ꯎꯏꯅꯤ꯫ ꯑꯩꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯛꯄꯗ ꯅꯠꯇꯦ, ꯂꯩꯔꯝꯂꯤꯕꯗꯨ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯑꯀꯤꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯤꯛꯄ ꯅꯠꯇꯦ ꯁꯤꯗꯤ, ꯃꯤ ꯆꯨꯝꯅ ꯂꯦꯞ ꯉꯝꯗꯕꯒꯤ ꯇꯨꯒꯦ ꯇꯧꯕꯩꯅꯤ ꯑꯄꯪ꯫ ꯈꯪꯍꯧꯗꯦ, ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯅꯕꯥꯅꯤ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯁꯨ ꯌꯥꯎꯒꯦꯗꯅ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯁꯥ ꯄꯨꯝꯕ ꯃꯊꯛꯇ ꯄꯥꯏꯈꯠꯂꯤ, ꯐꯤꯖꯣꯟꯗꯨꯁꯨ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ, ꯃꯁꯝꯗꯨꯁꯨ ꯁꯥꯡꯅ ꯁꯣꯔ ꯆꯤꯡꯕ ꯃꯈꯩ ꯊꯥꯗꯣꯛꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯂꯩꯀ꯭ꯔꯛ ꯆꯠꯄꯒꯨꯝ ꯃꯌꯤ ꯂꯣꯏꯅ ꯆꯤꯡꯉꯤ꯫ ꯃꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯇꯤꯈꯠꯇꯅ ꯂꯥꯎꯔꯝꯂꯒ ꯂꯦꯛꯊꯈ꯭ꯔꯦ꯫ ꯕꯨꯠ ꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯌꯥꯝ ꯐꯖꯩ ꯍꯥꯏꯕ, ꯑꯩꯗꯤ ꯉꯥꯎꯔꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩ ꯎꯕꯒ ꯃꯕꯥꯅꯤꯅ ꯋꯥꯟꯊꯔꯤꯁꯤꯅ? ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯖꯥꯠꯅꯣ? ꯑꯩ ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯃꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ꯫ ꯅꯤꯡꯊꯧꯅ, ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯄꯥꯊꯧꯗ ꯏꯀꯤꯗ ꯀꯤꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯁꯥꯗ ꯐꯠ ꯆꯣꯡꯈꯠꯂꯤ꯫ ꯆꯠꯂꯣ ꯌꯥꯗ! ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧꯕꯨ ꯏꯟꯊꯣꯛꯏ꯫ ꯅꯤꯡꯊꯧꯅ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯕꯥꯅꯤ? ꯀꯩ ꯊꯤꯡꯅꯩꯅꯣ? ꯄꯣꯏꯔꯩꯇꯣꯟꯅ, ꯀꯥꯏꯗ ꯃꯥꯡꯉꯨꯏꯕ ꯅꯪꯗꯤ? ꯅꯪ ꯊꯤꯕ꯭ꯔꯕꯨ ꯕꯨꯠ ꯑꯣꯛꯅꯔꯤꯕꯅꯤ, ꯉꯁꯤ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯧ ꯅꯣꯛꯂꯛꯏ, ꯏꯁ, ꯀꯥꯏꯗꯩ ꯕꯨꯠꯅꯣꯍꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ, ꯂꯥꯎꯀꯥꯟꯗꯦ, ꯄꯣꯠꯇꯣ ꯊꯤꯔꯨꯁꯦ꯫ ꯄꯥꯊꯧꯅ, ꯅꯤꯡꯊꯧ, ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ, ꯅꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯣ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯌꯥꯔꯣꯏꯌꯦ꯫ ꯀꯩꯒꯤ? ꯌꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯨꯠꯇꯨ ꯇꯥꯞꯄꯥꯏ꯫ ꯉꯥꯏꯈꯣ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯅꯕꯨꯛ ꯐꯠꯇ ꯇꯧꯅ꯫ ꯅꯤꯡꯊꯧꯅ, ꯉꯥꯏꯈꯣ, ꯅꯕꯥꯅꯤ ꯆꯠꯄ ꯌꯥꯔꯣꯏ, ꯈꯨꯗꯣꯞꯇ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯤꯒꯗꯧꯅꯤ, ꯂꯥꯛꯎ ꯌꯥꯔꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯕꯨꯠꯇꯣ ꯑꯩ ꯍꯥꯠꯀꯅꯤ, ꯊꯣꯛꯂꯛꯁꯅꯨ꯫ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯗꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯤ ꯀꯣꯟꯅꯔꯒ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯈꯩ ꯆꯠꯂꯤ꯫ ꯄꯥꯊꯧꯅ, ꯄꯣꯏꯔꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯑꯩꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯐꯥꯈ꯭ꯔꯦꯗꯅ, ꯅꯪ ꯀꯟꯕꯒꯗꯤ ꯑꯩ ꯉꯝꯃꯣꯏꯍꯦ, ꯑꯩ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯦ ꯈꯪꯍꯧꯗ, ꯑꯩꯗꯤ ꯀꯨꯏꯔꯦ, ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯆꯠꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯕꯨꯠꯇ ꯊꯣꯛꯂꯛꯑꯒꯅꯦ, ꯅꯕꯥꯅꯤꯗ ꯐꯥꯈ꯭ꯔꯗꯤ ꯐꯗꯧꯅꯤ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯗꯨ ꯆꯞ ꯂꯦꯞꯄꯤ, ꯇꯨꯡꯗꯩ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄꯤ꯫ ꯅꯤꯡꯊꯧꯅ,
ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯣ ꯀꯔꯝꯕ ꯑꯣꯏꯔꯖꯥꯠꯅꯣ ꯌꯨꯝꯁꯤ ꯌꯥꯝꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯊꯧꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤꯅ ꯇꯥꯔꯤꯕ ꯌꯨꯝꯁꯤꯗꯗꯤ ꯃꯥꯒꯤ ꯌꯨꯝ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯂꯝꯍꯥꯡꯒꯨꯝꯕ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯄꯣꯏꯔꯩꯇꯣꯟꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯤꯡꯊꯧꯅ ꯄꯥꯊꯧꯅ ꯍꯥꯏꯁꯦ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯗꯤ ꯀꯣꯏꯔꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯤꯔꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯄꯥꯊꯧꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯣ ꯏꯊꯟ ꯆꯠꯄ ꯄꯣꯏꯔꯩꯇꯣꯟꯅ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨ ꯀꯤꯔꯗꯤ ꯀꯃꯥꯏ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ ꯄꯥꯊꯧꯅ ꯌꯥꯔꯦ ꯑꯩ ꯅꯨꯄꯤꯒ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯒ ꯑꯣꯏꯅ ꯊꯨꯡꯅꯖꯔꯒꯦ ꯑꯩ ꯃꯥ ꯄꯥꯝꯃꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯊꯧꯅ ꯑꯁ ꯀꯤꯒꯟꯈ꯭ꯔꯦ ꯑꯋꯣꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯄꯥꯊꯧ ꯅꯪꯅ ꯑꯋꯥꯡꯗ ꯆꯠꯂꯣ ꯄꯣꯏꯔꯩ ꯅꯪꯅ ꯃꯌꯥꯏꯗ ꯑꯩꯅ ꯃꯈꯥꯗ ꯆꯠꯂꯒꯦ ꯀꯤꯅ ꯄꯥꯊꯧꯗ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟꯅ ꯃꯌꯥꯏꯗ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯄꯥꯊꯧ ꯀꯤꯅ ꯀꯤꯅ ꯑꯁꯨꯝ ꯂꯥꯛꯏ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯅꯥꯀꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯄꯥꯊꯧ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯅꯠꯇꯦ ꯇꯝꯅ ꯂꯩꯀꯥꯏꯁꯤꯕꯨ ꯕꯨꯠ ꯃꯊꯩ ꯃꯅꯥꯎꯒ ꯂꯩꯔꯖꯥꯠꯂꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯖꯥꯠꯂꯕ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯤꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯆꯪꯉꯒ ꯌꯦꯡꯁꯤꯔꯅꯦ ꯍꯣꯏꯗꯦ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯥꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯏ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯁꯤꯗꯤ ꯑꯅꯤꯅꯤꯅꯦ ꯑꯩꯈꯣꯏ ꯈꯛ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯤ ꯈꯨꯗꯣꯛ ꯊꯤꯕ ꯂꯥꯛꯏꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯁꯤꯔ ꯑꯩꯕꯣ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯄꯥꯊꯧꯗꯨ ꯃꯊꯛꯇꯗꯤ ꯌꯦꯡꯈꯠꯇꯕꯤ ꯃꯈꯨꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯝꯃꯒ ꯌꯦꯡꯏ ꯏꯁꯤꯡꯒꯨꯝꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯏ ꯄꯥꯊꯧꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯎꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯣꯡꯗꯨ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯊꯧ ꯈꯪꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒ ꯉꯁꯥꯏ ꯃꯤꯑꯣꯏ ꯑꯅꯤ ꯐꯝꯈꯤꯕ ꯃꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯤ ꯄꯥꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗꯤ ꯃꯆꯤ ꯐꯥꯎ ꯂꯦꯡꯂꯛꯇꯦ ꯄꯥꯊꯧꯗꯣ ꯑꯗꯨꯐꯥꯎ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯝꯗꯦ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯁꯤꯗ ꯅꯨꯄꯤ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯏ ꯃꯃꯥꯏ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ ꯁꯤꯠ ꯅꯥꯜꯂꯤ ꯃꯗꯨ ꯎꯔꯕꯗ ꯄꯥꯊꯧꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯇꯤꯈꯠꯇꯅ ꯑꯃꯨꯛ ꯂꯥꯎꯔꯒ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄꯒꯨꯝ ꯆꯦꯟꯕ ꯌꯥꯔꯝꯗꯦ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯅ ꯀꯤꯅ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯌꯦꯡꯏ ꯃꯥꯒꯤ ꯃꯈꯣꯡꯗꯨꯗ ꯃꯤꯒꯤ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯒ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯄꯥꯊꯧ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯏ ꯀꯅꯥꯅꯣ ꯊꯥꯗꯣꯛ ꯑꯩ ꯆꯠꯀꯦ ꯍꯥꯏꯕ ꯈꯣꯡꯁꯤ ꯊꯥꯗꯣꯛꯑꯣ ꯇꯨꯡꯗꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ ꯉꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯣꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯣꯕ ꯄꯥꯊꯧ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯑꯣꯏꯕ ꯑꯗꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯌꯥꯝ ꯀꯤꯔꯦꯕ ꯇꯨꯡꯗꯩꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯄꯥꯊꯧꯅ ꯀꯔꯤ ꯃꯤꯅꯣꯛꯆꯥꯅꯣꯛꯅꯣ ꯁꯤꯕꯣ ꯕꯨꯠ ꯑꯣꯏꯔꯁꯨ ꯆꯣꯛꯂꯝ ꯆꯥꯕ ꯕꯨꯠ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯈꯪꯏ ꯇꯨꯡꯗꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯅꯃꯥꯏꯗꯣ ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯕ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯠꯂꯤꯀꯣ ꯅꯪ ꯄꯥꯊꯧ ꯃꯇꯟꯗ ꯁꯣꯜꯂꯤ ꯀꯔꯤ ꯕꯨꯠꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯁꯤꯕꯣ ꯅꯨꯄꯥ ꯆꯣꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ ꯍꯣꯏꯗ ꯊꯋꯥꯏꯕꯨ ꯍꯤꯡꯅꯤ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯅꯔꯁꯨ ꯌꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯇꯞꯅ ꯀꯤꯅ ꯀꯤꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ ꯑꯣꯏꯔꯝꯂꯤꯕꯁꯤ ꯃꯀꯣꯛꯁꯨ ꯌꯥꯎꯗꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗꯤ ꯐꯤꯖꯣꯜꯗꯨꯅ ꯈꯪꯏ ꯄꯥꯊꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯐꯠ ꯂꯥꯎꯅ ꯈꯣꯡꯄꯥꯛꯇꯨꯅ ꯀꯥꯎꯊꯣꯛꯈꯤ ꯕꯨꯠ ꯅꯨꯄꯤꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯏꯔꯥꯛꯅꯔꯦ ꯍꯥꯏꯕ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍ ꯀꯔꯤ ꯕꯨꯠꯅꯣ ꯁꯤꯅꯕꯣ ꯍ ꯀꯔꯤ ꯕꯨꯠꯁꯨ ꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯍꯩ ꯅꯨꯄꯥ ꯆꯧꯕꯤ ꯕꯨꯠ ꯁꯤꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯂꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧꯗꯨ ꯇꯤꯈꯠꯇꯅ ꯆꯦꯟꯈꯤ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯄꯣꯏꯔꯩꯇꯣꯟꯗꯣ ꯑꯁꯨꯝ ꯂꯥꯛꯏ ꯑꯁ ꯌꯨꯝ ꯇꯥꯕ ꯃꯥꯏꯀꯩꯗꯤ ꯐꯅꯌꯥꯝꯁꯨ ꯍꯦꯟꯗꯣꯔꯛꯑꯦꯁꯦ
ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯤ ꯎꯗꯦꯅꯦ ꯑꯩꯕꯨ ꯃꯥꯡꯗꯒꯤ ꯎꯃꯪꯁꯤꯗ ꯑꯣꯏꯅ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯥ ꯑꯁ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯑꯋꯣꯏꯕ ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯗꯅ ꯅꯨꯄꯤ ꯐꯪꯅꯕ ꯍꯣꯠꯅꯕ꯭ꯔꯕ ꯇꯟꯖꯥꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯕꯨꯠꯂꯥ ꯖꯥꯠꯂꯥ ꯁꯤ ꯍꯥꯏꯔꯒ ꯒꯝ ꯒꯝ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯦ ꯀꯥꯏꯗꯩ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯅ ꯑꯦ ꯑꯥꯗ ꯆꯦꯜꯂꯛꯏꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯃꯅꯁꯨ ꯇꯥꯟꯅꯔꯛꯏꯅꯦ ꯇꯨꯡꯗ ꯍꯩꯁ ꯑꯩꯁꯨ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕ ꯎꯁꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯁꯤꯗꯕꯨ ꯃꯤꯒ ꯂꯩꯔꯖꯥꯠꯂꯣ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯦꯟꯒꯗꯕꯒꯤ ꯌꯥꯟꯗꯨꯅꯁꯨ ꯂꯩꯔꯤ ꯃꯁꯥ ꯄꯨꯝꯕꯗꯨꯁꯨ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇꯅꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯨ ꯈꯛꯇ ꯎꯟꯁꯥ ꯌꯥꯎꯔꯝꯃꯤ ꯇꯨꯡꯗ ꯇꯥꯟꯅꯔꯤꯕꯗꯨꯁꯨ ꯃꯀꯣꯛ ꯌꯥꯎꯗꯦ ꯁꯤꯡꯖꯪ ꯑꯃ ꯃꯈꯨꯠꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯆꯦꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯕꯨꯠꯅꯤ ꯈꯪꯂꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯃꯪꯉꯣꯏꯖꯥꯠꯂꯣ ꯆꯦꯜꯂꯛꯂꯤꯕ ꯕꯨꯠ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯟꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟ ꯃꯇꯦꯟ ꯀꯨꯠ ꯌꯣꯠꯊꯩ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤ ꯂꯣꯏꯔꯦꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯃꯉꯛ ꯐꯠ ꯍꯥꯏꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯄꯥꯝꯃꯤ ꯑꯍꯥ ꯀꯔꯤ ꯑꯩ ꯄꯥꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏ ꯆꯦꯜꯂꯣ ꯅꯪꯅ ꯑꯩꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯒꯦꯀꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯛꯏ ꯑꯗꯨꯒ ꯐꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯕ꯭ꯔꯥ ꯇꯥꯟꯅꯔꯛꯑꯒꯦ ꯄꯣꯏꯔꯩꯇꯣꯟ ꯃꯇꯧꯗꯨꯗ ꯃꯤꯍꯨꯟ ꯑꯥ ꯌꯧꯈ꯭ꯔꯦ ꯄꯥꯈꯠꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗ ꯇꯤꯈꯠꯇꯅ ꯆꯦꯟꯈꯤ ꯕꯨꯠ ꯅꯨꯄꯤꯗꯨꯁꯨ ꯂꯣꯡꯊꯦꯛ ꯊꯦꯛꯑꯒ ꯃꯥꯕꯨ ꯇꯥꯟꯅꯔꯛꯏ ꯀꯟꯅ ꯀꯟꯅꯁꯨ ꯅꯣꯛꯂꯤ ꯄꯣꯏꯔꯩꯇꯣꯟ ꯂꯥꯎ ꯂꯥꯎꯗꯅ ꯆꯦꯜꯂꯤ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯅꯨꯄꯥ ꯆꯣꯕꯤ ꯕꯨꯠ ꯅꯨꯄꯤꯅ ꯑꯩ ꯇꯥꯟꯅꯔꯛꯑꯦ ꯑꯩ ꯐꯥꯈꯤꯗꯣꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯇꯨꯡꯗꯩꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯆꯦꯟꯅ ꯆꯦꯟꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥ ꯀꯞꯂꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯐꯥꯔꯗꯕꯅꯤ ꯈꯪꯉꯣ ꯑꯩꯅ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯀꯔꯥꯏ ꯌꯧꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯗꯨ ꯑꯁꯨꯝ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯎꯃꯪꯗꯨꯗ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯨ ꯊꯤꯔꯤ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯄꯥꯜꯂꯝꯕ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯆꯥꯔꯒ ꯆꯠꯂꯤ ꯑꯁ ꯋꯥꯔꯦ ꯌꯨꯝꯕ ꯑꯃꯠꯇ ꯎꯗꯦ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯑꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯂꯦꯞꯂꯝꯕꯗꯨ ꯎꯔꯤ ꯅꯤꯡꯊꯧꯗꯒꯤ ꯀꯟꯗꯕ ꯃꯤ ꯑꯣꯏꯕꯅ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ ꯑꯦ ꯃꯤꯔꯣ ꯁꯤꯕꯣ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ ꯃꯆꯤꯁꯨ ꯂꯦꯡꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ ꯃꯌꯥꯁꯨ ꯂꯥꯎꯅ ꯀꯥꯏ ꯃꯥꯏꯁꯦ ꯍꯩꯅꯧꯁꯦ ꯆꯥꯅꯤꯡꯕ ꯃꯥꯜꯂꯤ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯕꯒꯤ ꯍꯩꯅꯧꯗꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯂꯥꯎꯅ ꯀꯥꯔꯤꯕ ꯃꯌꯥꯗꯨꯗ ꯐꯠ ꯅꯝꯁꯤꯜꯂꯤ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯃꯆꯤ ꯂꯦꯡꯂꯛꯇꯦ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯑꯣꯊꯣꯔꯛꯏ ꯅꯤꯡꯊꯧꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯦ ꯃꯤꯔꯣ ꯅꯪꯕꯣ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪꯁꯨ ꯈꯨꯗꯣꯞ ꯊꯤꯕ ꯂꯥꯛꯏꯔꯣ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯅꯥꯒꯤ ꯈꯨꯗꯣꯞꯅꯣ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯏꯉꯛꯉꯛꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯕꯨꯠ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤꯗ ꯑꯣꯏꯔꯖꯥꯠꯂꯣ ꯕꯦꯔꯥꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯍꯧꯖꯤꯛꯄꯣ ꯃꯤꯁꯨ ꯂꯩꯅꯗꯕ ꯃꯐꯝꯁꯤꯗ ꯕꯨꯠ ꯑꯣꯏꯔꯖꯥꯠꯂꯥ ꯍꯦꯛꯇ ꯐꯥꯔꯒꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯌꯥꯎꯗ ꯂꯨꯝꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯎꯔꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯑꯉꯥꯡ ꯑꯃ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯨꯗꯦꯛꯄꯤ ꯁꯥꯟꯅꯔꯤ
ꯃꯗꯨ ꯎꯕꯗ ꯀꯤꯔꯝꯗꯕ ꯅꯤꯡꯊꯧꯗꯨ ꯈꯖꯤꯛ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯁꯤꯗꯤ ꯕꯦꯔꯥꯅꯤ, ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯝꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯋꯥꯡꯊꯣꯏꯒ ꯀꯨꯟꯖꯣꯒꯗꯣ ꯑꯍꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎ ꯀꯨꯟꯖꯣ, ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦꯀꯣ꯫ ꯀꯨꯟꯖꯣꯅ, ꯊꯥꯔꯣꯏ, ꯑꯩꯒꯤ ꯏꯇꯥꯎꯗꯕꯨ ꯑꯗꯨꯝꯅ ꯎꯁꯤꯠꯇꯕ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡ ꯑꯍꯨꯝꯗ ꯑꯩ ꯊꯤꯛ ꯇꯧꯒꯦ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯥꯅ ꯍꯥꯏꯁꯦ ꯑꯩ ꯂꯣꯟꯅ ꯇꯥꯔꯒ ꯌꯦꯡꯒꯦ꯫ ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯆꯠꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯀꯨꯟꯖꯣꯅ, ꯌꯥꯔꯦ ꯏꯇꯥꯎ, ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯩꯅ ꯈꯪꯉꯕꯅꯤ, ꯂꯩꯀꯥꯏꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯆꯨꯝꯂꯦ, ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯋꯥꯡꯊꯣꯏꯒ ꯀꯨꯟꯖꯣꯒꯗꯨ ꯂꯧꯕꯨꯛꯂꯣꯝꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯣꯏꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎ ꯍꯥꯠꯄ ꯈꯣꯠꯄꯗꯤ ꯇꯧꯔꯁꯤ, ꯈꯔꯗꯨ ꯀꯤꯍꯟꯕꯒꯤ ꯋꯥꯇꯅꯤꯀꯣ꯫ ꯀꯨꯟꯖꯣꯅ, ꯈꯪꯉꯤ, ꯃꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯏꯇꯥꯎ꯫ ꯅꯤꯡꯊꯧ ꯄꯥꯊꯧ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯕꯅꯤ ꯏꯇꯥꯎ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯒꯦ, ꯃꯤ ꯌꯦꯡꯉꯣ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯣꯝꯗꯅꯤ ꯄꯣꯏꯔꯩꯇꯣꯟꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯍꯣꯏꯃ, ꯀꯅꯥ? ꯄꯥꯊꯧꯅ, ꯄꯣꯏꯔꯩꯇꯣꯟ, ꯑꯩ ꯄꯥꯊꯧꯅꯤ꯫ ꯑꯅꯤꯗꯨ ꯊꯦꯡꯅꯔꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯇꯨꯡꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯊꯧ, ꯇꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ꯫ ꯀꯅꯥꯝ ꯂꯩꯇꯦ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯁꯣꯔ ꯑꯃꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯤꯔꯛꯏ꯫ ꯄꯥꯊꯧꯅ, ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯅ? ꯄꯣꯏꯔꯩꯇꯣꯟꯅ, ꯏꯕꯥꯅꯤꯅ ꯊꯦꯡꯅꯩꯁꯦ ꯃꯥꯗꯤ ꯀꯩꯝꯇ ꯊꯦꯡꯅꯗꯕ ꯖꯥꯠꯂꯣ? ꯈꯪꯗꯦ, ꯑꯗꯣ ꯊꯦꯡꯗꯤ ꯊꯦꯡꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏꯁꯦ, ꯃꯥ ꯍꯥꯟꯅ ꯑꯝꯇ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯇꯨꯅ ꯊꯤꯔꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯗꯨ ꯎꯔꯤ꯫ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ, ꯅꯤꯡꯊꯧ, ꯁꯦ ꯋꯥꯈꯜ ꯇꯥꯔꯕ ꯅꯪ? ꯅꯤꯡꯊꯧ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯄꯥꯊꯧꯅ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯁꯤꯗ ꯁꯜꯂꯒ ꯇꯥꯔꯝꯃꯤꯁꯤꯅ? ꯅꯤꯡꯊꯧ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯧꯔꯤꯗꯣ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁ, ꯑꯩ ꯍꯤꯡꯉꯤꯕ ꯑꯣꯏꯔꯦ꯫ 𝗧ꫭꯔꯒ꫰𝗴 ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯄꯥꯊꯧꯅ, ꯌꯥꯝ ꯊꯥꯖꯗꯗꯥꯏꯅꯦ? ꯍꯥ? ꯅꯁꯥꯗ ꯊꯣꯛꯑꯕꯅꯤꯅ ꯈꯪꯉꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩ ꯑꯝꯇ ꯆꯤꯡꯈꯠꯂꯣ꯫ ꯄꯥꯊꯧꯅ ꯅꯤꯡꯊꯧꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ, ꯅꯤꯡꯊꯧ, ꯄꯥꯊꯧ, ꯇꯨ ꯑꯥꯗ ꯌꯨꯝ ꯑꯃ ꯎꯔꯦ꯫ ꯑꯅꯤꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ, ꯑꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯁꯤ꯫ ꯃꯥꯜꯂꯦ꯫ ꯑꯁ, ꯀꯤꯈ꯭ꯔꯦꯗ ꯆꯪꯗꯧꯕ꯫ ꯅꯤꯡꯊꯧꯅ, ꯂꯥꯛꯑꯕꯅꯤꯅ ꯌꯦꯡꯗꯅ ꯍꯜꯂꯔꯣꯏꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯁꯤꯕꯨ ꯂꯥꯎ, ꯆꯪꯉꯒ ꯃꯥꯔꯥꯗꯣ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯍꯨꯝꯗꯣ ꯌꯨꯝꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯌꯨꯝꯗꯨ ꯏꯁꯪ ꯂꯣꯏꯅ ꯍꯥꯏꯒꯠꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯡ ꯊꯥꯔꯒ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯖꯥꯎꯅꯤ꯫ ꯑꯍꯨꯝꯗꯨ ꯁꯨꯝ ꯆꯪꯉꯛꯄꯗ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯉꯒ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯄꯥꯊꯧꯅ, ꯈꯔꯒ ꯀꯤꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ? ꯅꯤꯡꯊꯧꯅ, ꯌꯥꯔꯦ, ꯈꯨꯗꯞ ꯊꯤꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞꯇꯨ ꯃꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯥꯆꯤꯟ ꯑꯃꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯊꯦꯡꯒꯥꯏꯅꯔꯤ꯫ ꯅꯤꯡꯊꯧꯅ, ꯑꯌꯣ, ꯀꯩꯅꯣ ꯅꯕꯥꯅꯤ ꯉꯥꯎꯔꯕ꯭ꯔꯣ? ꯄꯣꯏꯔꯩꯇꯣꯟꯅ, ꯅꯤꯡꯊꯧ, ꯑꯁꯤꯗ ꯐꯃꯨꯡꯗ ꯃꯤ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯐꯝꯃꯒ ꯂꯩꯍꯧꯔꯤ꯫ ꯅꯤꯡꯊꯧꯅ, ꯍꯥ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯁꯤ꯫ ꯑꯍꯨꯝꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯊꯧꯒꯤ ꯃꯈꯣꯡꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯖꯤꯟꯗꯒꯤ ꯐꯥꯔꯛꯏ꯫ ꯄꯥꯊꯧ ꯀꯞꯂꯒ, ꯅꯤꯡꯊꯧ, ꯄꯣꯏꯔꯩꯇꯣꯟ, ꯑꯩ ꯐꯥꯔꯦ, ꯈꯣꯡ ꯐꯥꯔꯦ꯫ ꯆꯦꯜꯂꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫
ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯐꯔꯦ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯑꯅꯤꯗꯨꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯐꯃꯨꯡꯗ ꯐꯝꯍꯧꯕ ꯁꯔꯨ ꯁꯌꯥꯡꯗꯨꯅ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯁꯔꯨ ꯁꯌꯥꯡ! ꯃꯗꯨ ꯇꯥꯕꯗ ꯄꯥꯊꯧ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯁꯔꯨ ꯁꯌꯥꯡꯗꯨ ꯈꯣꯡꯄꯥꯛꯇꯨꯅ ꯅꯦꯠꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄꯣꯏꯔꯩꯇꯣꯟꯒ ꯃꯕꯥꯅꯤ ꯆꯪꯉꯒ ꯅꯝꯗꯅ ꯄꯥꯊꯧꯕꯨ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯑꯍꯨꯝꯗꯨ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯝꯅꯥ ꯂꯩꯀꯥꯏꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯑꯍꯨꯝꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛꯁꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯄꯥꯊꯧꯅ ꯈꯨꯗꯣꯞꯇꯤ ꯐꯪꯗ꯭ꯔꯦꯅꯦꯀꯣ? ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯇꯨ ꯁꯤꯗ ꯂꯩꯔꯦ, ꯑꯩꯅ ꯐꯪꯉꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯄꯤ ꯊꯤꯕ ꯐꯪꯒꯅꯤ꯫ ꯌꯥꯝ ꯍꯔꯥꯎꯏ, ꯂꯧ ꯌꯥꯔꯤ꯫ ꯑꯍꯨꯝꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥ ꯂꯥꯛꯄꯅ ꯂꯧꯕꯨꯛꯂꯣꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯤꯕꯗꯨ ꯎꯔꯤ꯫ ꯑꯍꯨꯝꯗꯨꯁꯨ ꯏꯉꯛꯉꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯨꯟꯖꯣ, ꯋꯥꯡꯊꯣꯏ, ꯂꯥꯏꯖ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯄꯥꯊꯧꯒꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯧꯗꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯂꯥꯏꯖ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯌꯨ, ꯑꯩꯗꯤ ꯊꯕꯛꯁꯤꯗ ꯌꯥꯎꯖꯗꯦ꯫ ꯑꯩꯒꯤ ꯄꯥꯕꯒ ꯏꯄꯜ ꯆꯥꯎꯊꯣꯏꯒ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯟꯅꯗꯨꯅ ꯌꯦꯡꯖꯔꯨꯕ ꯈꯛꯇꯅꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯃꯛꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯥ? ꯅꯁꯛ ꯏꯐ-ꯐꯖꯈꯩ ꯃꯇꯧ ꯃꯥꯟꯗꯅ ꯅꯪꯗꯤ ꯌꯥꯝꯅ ꯇꯧ ꯉꯝꯕ ꯃꯤꯆꯥꯅꯤꯅꯦ꯫ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯀꯨꯟꯖꯣ, ꯂꯩꯀꯥꯏꯁꯤꯗ ꯇꯝꯅꯔꯤꯕ ꯂꯥꯏꯇꯤꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯍꯨꯝ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯋꯥꯡꯊꯣꯏꯁꯤꯗ ꯀꯩꯅꯥ ꯁꯣꯏꯗꯅ ꯀꯠꯀꯅꯤ ꯈꯪꯉꯨ꯫ ꯑꯇꯩꯗꯨꯁꯨ ꯂꯥꯎꯅꯔꯛꯏ꯫ ꯀꯠꯀꯗꯕꯅꯤ꯫ ꯀꯨꯟꯖꯣꯅ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩ ꯂꯥꯟꯖꯔꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯊꯕꯛꯁꯤꯗ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯃꯌꯥꯝꯅ ꯄꯤꯅꯤꯡꯕꯗꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ, ꯏꯆꯥꯗꯤ ꯀꯔꯤꯃꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯀꯨꯟꯖꯣꯗꯨ ꯐꯨꯒꯗꯣꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯅ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯏꯆꯥꯁꯥ, ꯐꯔꯦ ꯀꯨꯟꯖꯣ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯔꯥꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯈꯨꯗꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯨ꯫ ꯀꯨꯟꯖꯣ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯨꯟꯖꯣ, ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯗꯤ ꯍꯥ? ꯀꯨꯟꯖꯣꯅ ꯇꯝꯅꯥ ꯂꯩꯀꯥꯏꯗ ꯈꯨꯗꯣꯞ ꯑꯃ ꯂꯩ, ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯁꯨ ꯃꯊꯥ ꯁꯥꯅꯔꯤ꯫ ꯀꯔꯝꯅ ꯇꯝꯅꯥ ꯂꯩꯀꯥꯏꯗ ꯆꯪꯒꯅꯤ ꯀꯅꯥꯃꯇ ꯉꯝꯃꯣꯏ ꯈꯪꯏ꯫ ꯂꯥꯏꯖꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯏꯀꯥꯏꯕ ꯈꯥꯡꯅ ꯂꯩꯕꯗꯨ ꯅꯤꯡꯊꯧ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯈꯨꯗꯣꯞꯇꯨ ꯊꯥꯡꯒꯠꯇꯨꯅ꯫ ꯇꯝꯅꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞꯇꯨ ꯇꯧꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯨꯟꯖꯣꯕꯨꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯅꯤꯡꯊꯧꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯁꯨ ꯊꯥꯖꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯄꯥꯊꯧꯁꯨ ꯇꯝꯐꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫